sigi gari si akoi Kia gi Sonet ne ade gari si akoi gi aduki market da akoi gi sub 4 meter SUV gi category sida competitive oiba hab tare sigi magi rival oiba koi gari sing har gadi akoi gi Maruti gi Vitara Brezza ko adigi Hyundai gi Venue adagi Mahindra gi na akoi XUV 300 adagi Nissan gi na Magnite sumaina magi akoi gi sigi segment sida magi competitor mayam am lei gra hab tare ado adom na akoi gari yenge har ga su akoi gi gari se test drive tawra ga lobio maramdi koi gari khudi mo amta manaroi ko ado mai gi tongan ba unique feature design ko loi ma khenar khani adi masak ta khangde amadani khangde ko loi na ma khenai ko ado gari se yeng bada yamna fazai hai ba gari se Kia gi Sonet ji sahi ani hum gi mamang ri launch tau gi ni ko ado ji pau bada yamna gari se yamna Indian market ta yamna performance fazari demand ju fazana lai ko hai ba gari se ado masi happy details walk around tawra ma details review do happetang mathang haijarake yengminase magi variant se akoi gi ISTE ko adigi ISTE K adigi ISTK plus adigi ISTX plus adigi GT line na sumaina makhal se variant sumaina khaidu e ado aduga engine option jina ahum laiga engine option je akoi gi 1.5 akoi gi diesel engine da ma laire aduga 1.2 petrol engine da ma laire aduga 1 liter turbo petrol da ma laire ko aduni ado gari gi keno hydring da magi price range tumaga e hapetang haijaramage on road price da ko ado haiba gari sigi magi on road price se starting je akoi gi 8,37,002 dagi hauraga akoi gi last up to top 10 akoi GT line phau sida akoi gi 15,18,062 sigi range da lego price se ado sigi variant jina IMT variant ni ko ado yengsi ado zik koi gi mamang da gi dum hawar si ko mamang gi magi keno se koi gi adum Kia gi de moi signature je koi gi tiger nose grill line si gi magi mamang gi grill je koi gi kai gi magi keno male na nose grill si gi design je ko adum si glossy oina ko the red ka loi me yaw re ko GT line oi ni ko si the red ya yaw re je to ko da yaw de ko ado mamang sensor se ama ni mari yaw re ko sensor je ado ga sina sigi design si sudum phali ko sigi design si sina fog lem je koi projector ni se di yaw re ko from the finish store ko adam yeng mo phajai mamang se ado magi koi gi segment da har ga de koi gi Brezza gomba Kia de gi Nexon sum yeng pho kan da magi look wise se ko dum da sina mamang se ai sum khan ba da adam si sudum phaja brain khal ko ado magi Kia gi logo hana ga mana dre ko anoba pura koi lakre aduga magi slida DRL gi design koi gi yem kanda indicator ni sudum thabak taw ni ko yem yam phajai ko koi gi road presence to ko se LED nga to ore ado sigi version je koi gi GT line gi IMT version ni ko variant ni ko aduga GT line de so red roimak sela khane ko sida red yaurei ba caliper ga red ore ba Kia gi smina ko as mana red dengan light sing ada si koi diamond kata la ni grey ga kena silver ga type ko glossy oi ba kena ni phajai si red oi re adu ma gi tire gi size 16 inch la ni 215 60 ba Apollo gi kena ni adu ga si gi ma gi side ta koi gi side clearing hai tare si jo dum fazana yauri ko adi gari si gi koi gi body gi panel gap su dum yamna fazana maintain tawi ko gari sa neat and clean oi fazana aduga side ta koi body color da
ꯁꯤ ꯍꯥꯏꯗꯤ LED ꯗꯀꯣ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯥꯒꯤ ꯚꯦꯔꯤꯌꯟꯗꯨꯒꯤꯅꯤꯀꯣ IMT Intelligent Manual Transmission ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯀ꯭ꯔꯣꯝ ꯑꯕꯣ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯋꯤꯀꯣ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯩ ꯁꯤꯗ Sonet ꯍꯥꯏꯅ ꯊꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯃꯥꯒꯤ ꯚꯦꯔꯤꯌꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯁꯤ ꯊꯥꯔꯁꯤ ꯁꯤ GTI ꯍꯥꯏꯅꯀꯣ GT line ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯒꯁꯦ ꯃꯥꯒꯤ ꯍꯥꯔꯠꯕꯤꯠꯀꯤ ꯀꯩꯅꯣ ꯂꯥꯏꯠ ꯕꯦꯛ ꯂꯥꯏꯠꯁꯦ ꯍꯥꯔꯠꯕꯤꯠ ꯁꯤꯁꯇꯦꯝ ꯂꯥꯏꯠ ꯁꯤꯁꯇꯦꯝ ꯑꯅ ꯍꯥꯏ ꯃꯣꯏꯁꯦ ꯑꯗꯣ ꯁꯤ ꯏꯟꯗꯤꯀꯦꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯅꯤꯀꯣ ꯕꯦꯛ ꯂꯥꯏꯠꯀꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯟ ꯑꯣꯏꯅ ꯄꯨꯔꯥ ꯀꯅꯦꯛꯇꯦꯠ ꯇꯦꯜ ꯂꯦꯝꯞ ꯑꯅꯤꯁꯦ ꯄꯨꯔꯥ ꯀꯅꯦꯛꯇꯦꯠ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕꯗ ꯁꯤꯅ ꯐꯖꯍꯜꯂꯤꯀꯣ ꯑꯗꯣ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯅꯤ ꯁꯣꯝꯗ ꯃꯈꯥꯗ ꯑꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯁꯦꯟꯁꯔꯁꯤ ꯗ ꯑꯃ ꯂꯩꯔꯦ ꯁꯣꯝꯗ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯣꯝ ꯁꯤꯁꯤꯅ ꯀꯦꯃꯦꯔꯥꯁꯤꯗ ꯂꯩꯔꯦ ꯑꯗ ꯔꯤꯌꯔ ꯋꯥꯏꯄꯔꯁꯤ ꯂꯩꯔꯦ ꯗꯤꯐꯣꯒꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯟꯁꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯁꯥꯔꯐꯤꯟ ꯑꯦꯟꯇꯦꯅꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯍꯥꯏꯐꯦꯠ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯤꯀꯣ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ 392 ꯂꯤꯇꯔ ꯃꯥꯏ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯁ꯭ꯄꯤꯀꯔꯁꯦ ꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯔꯤꯗꯤꯡ ꯂꯥꯏꯠꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯊꯥꯡꯒꯠ ꯊꯥꯡꯗꯗ ꯌꯥꯝꯅ ꯅꯨꯡ ꯆꯥꯔꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯕ ꯑꯣꯏꯗꯦꯕꯀꯣ ꯃꯥꯏ ꯀꯩꯅꯣꯁꯦ ꯕꯨꯠꯀꯤ ꯀꯩꯅꯣꯁꯦ ꯗꯤꯞꯅꯦꯁꯁꯦ ꯁꯤ ꯃꯥꯒꯤ ꯀꯤꯠꯁ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯇꯌꯔꯁꯦ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯔꯤꯁꯀ ꯂꯣꯏꯅ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯁꯦ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯁꯤꯅ 15 ꯏꯟꯆꯇ ꯌꯥꯎꯕꯀꯣ ꯑꯃ ꯍꯟꯊꯔꯒꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯦ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯠ ꯌꯥꯎꯔꯦꯀꯣ ꯍꯟꯖꯜꯂꯁꯤ ꯆꯪꯉ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡꯁꯦ ꯃꯄꯥꯟꯒꯤ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯔꯨꯞ ꯔꯦꯜ ꯁꯤ ꯂꯩꯔꯦ ꯀꯣ ꯆꯪꯁꯤ ꯆꯪꯕ ꯀꯥꯟꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯇꯁ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯒ ꯌꯥꯎꯔꯛꯑꯅꯤ ꯄꯨꯔꯥ ꯕ꯭ꯂꯦꯛꯇꯀꯣ ꯑꯗꯩ ꯁꯤꯜꯚꯔ ꯐꯤꯅꯤꯁꯁꯤꯗ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯊꯣꯡ ꯍꯥꯡꯗꯣꯛꯄꯩꯁꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯕꯣꯁ ꯁꯥꯎꯟ ꯌꯥꯎꯕꯁꯦ ꯕꯣꯁ ꯁꯥꯎꯟ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯇꯆꯁꯦ ꯁꯤ ꯑꯩꯈꯣꯏ 10.2 ꯏꯟꯆꯇꯀꯣ ꯃꯥꯅ ꯁꯤꯒꯤ ꯁꯦꯒꯃꯦꯟꯗ ꯑꯗꯨꯝ ꯆꯥꯎꯕ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯗꯂꯦꯝ ꯂꯦꯚꯦꯂꯔꯁꯤ ꯂꯩꯔꯦ ꯄꯥꯔꯀꯤꯡꯒꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯁꯤꯗ ꯂꯩꯔꯦ ꯑꯗꯩ AC ꯚꯦꯟ ꯁꯤꯗ ꯒ꯭ꯂꯣꯁꯤ ꯐꯤꯅꯤꯁꯀ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯁ꯭ꯇꯦꯔꯤꯡꯁꯤꯁꯨ ꯂꯦꯗꯔ ꯔꯦꯞꯇ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯁ꯭ꯇꯤꯆꯤꯡ ꯌꯥꯝ ꯐꯖꯅ ꯇꯧꯋꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯤ ꯀꯠ ꯁꯦꯞꯁꯦ ꯁꯤꯗꯅ ꯑꯩ ꯉꯥꯎꯔꯤꯁꯦ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯗꯤ ꯀꯠ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯐꯖꯕ ꯑꯗ ꯀꯤꯌꯥ ꯂꯣꯒꯣ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯁꯤꯜꯚꯔ ꯐꯤꯅꯤꯁ ꯂꯩꯖꯩ ꯌꯥꯝ ꯐꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯒꯤ ꯁꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯦꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯣल ꯇꯧꯅꯅꯕ ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯂꯦꯗꯔꯁꯦ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨم ꯂꯩ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟꯕ ꯃꯣꯏ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯁꯤꯠ ꯚꯦꯟꯇꯤꯂꯦꯇꯦꯠ ꯑꯣꯏꯔꯛꯑꯅꯤ ꯁꯤ ꯇꯣꯞ ꯃꯣꯗꯦꯜꯁꯤꯗꯀꯣ ꯁꯤ ꯌꯥꯝ ꯐꯖꯔꯦꯀꯣ ꯁꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜ ꯁꯤ ꯗꯤꯁꯄ꯭ꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯦ AC ꯚꯦꯟ ꯁꯤꯗ ꯃꯔꯤꯅꯤꯀꯣ ꯃꯥꯡꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ACꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯄꯣꯠ ꯆꯩ ꯐꯣꯟ ꯀꯩ ꯊꯝꯕ ꯌꯥꯔꯅꯤ USBꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯗ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯇꯧꯅꯅꯕ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯗꯨ ꯁꯣꯝꯗꯅ ꯋꯦꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤꯁꯤꯀꯣ ꯁꯤꯗꯩꯗ ꯋꯦꯌꯔꯂꯦꯁꯀꯤ ꯁꯤꯗ ꯇꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯐꯦꯟꯒꯤ ACꯒꯤꯁꯤ ꯑꯣꯇꯣ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯅꯦꯚꯤꯒꯦꯁꯟ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯌꯥꯔꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯗꯣ ꯁꯣꯝꯗ ꯁꯤ ꯂꯩꯔꯦ
ꯁꯣ ꯌꯥꯎꯗꯕꯒꯤꯅꯤ key not detected ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ connected feature ꯑꯃꯒ ꯑꯩꯈꯣꯏ UVO connected ꯍꯥꯏꯗꯅ ꯑꯗꯨꯒꯤ applicationꯒꯤ through ꯗ connect ꯇꯧꯔꯀꯥꯟꯗ function ꯇꯧꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯃꯛ ꯐꯤꯆꯔꯁꯤꯡꯁꯦ connected ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯗꯦꯁꯕꯣꯔꯗꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯔꯠ ꯄ꯭ꯂꯥꯁꯇꯤꯛꯅꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯕ꯭ꯂꯦꯛꯀ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯌꯥꯏꯁꯤꯗ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯌꯥꯎꯔꯤꯁꯦ ꯒꯤꯌꯔ ꯅꯣꯞꯁꯤꯒꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏ ꯌꯦꯡꯕꯗ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯔꯝꯃꯦ ꯁꯤꯁꯨ ꯑꯥꯔꯝ ꯔꯦꯁ ꯁꯥꯏꯖ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯁꯤꯁꯨ ꯑꯗꯣ ꯃꯅꯤꯡꯗꯁꯨ ꯁ꯭ꯄꯦꯁꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯦ ꯁꯤ ꯃꯥꯏ ꯃꯅꯨꯡꯒꯤꯁꯤꯗꯤꯀꯣ ꯉꯁꯥꯏ ꯀꯔꯦꯟꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯤꯒꯤ ꯃꯥꯒꯤ ꯐꯤꯆꯔꯁꯤ ꯌꯥꯎꯔꯤꯁꯦ ꯚꯦꯟꯇꯤꯂꯦꯇꯦꯠꯀꯤ ꯑꯣꯏꯕꯩꯅꯤꯀꯣ ꯑꯅꯤꯃꯛ ꯃꯃꯥꯡꯒꯤ ꯑꯅꯤꯃꯛꯅꯤꯀꯣ ꯁꯤꯅ ꯔꯤꯌꯔ ꯚ꯭ꯌꯨ ꯀꯦꯃꯦꯔꯥꯗꯨꯅꯤꯀꯣ ꯌꯥꯎꯗꯣꯏꯁꯦ ꯑꯗꯨ ꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤ ꯀꯩꯅꯣ IRBMꯒꯤꯁꯦ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯔꯦꯀꯣ ꯁꯟꯒ꯭ꯂꯥꯁ ꯍꯣꯜꯗꯔꯁ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯁꯟꯔꯨꯐ ꯁꯤ ꯔꯤꯒꯨꯂꯔ ꯁꯟꯔꯨꯐꯇꯨꯅꯤꯀꯣ ꯄꯦꯅꯣꯔꯥꯃꯤꯛ ꯑꯣꯏꯗ꯭ꯔꯦ ꯁꯤ ꯌꯥꯎꯔꯤꯁꯦ ꯁꯤ ꯂꯥꯏꯠ ꯁꯤ ꯂꯩꯔꯦ ꯍꯦꯂꯣꯖꯦꯟꯗ ꯌꯥꯎꯔꯦꯀꯣ ꯁꯤꯗ ꯚꯦꯅꯤꯇꯤ ꯃꯤꯔꯔꯁꯤ ꯂꯩꯔꯦ ꯑꯗꯩ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯃꯃꯥꯡꯒꯤ ꯍꯥꯏꯕꯕꯨ ꯁꯤ ꯂꯣꯏꯅꯃꯛ ꯑꯣꯜ ꯄꯋꯥꯔꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯥꯔꯝꯔꯦꯁ ꯈꯨꯠꯀ ꯐꯖꯅ ꯊꯝꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ IMTꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ IMT ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯗꯤ ꯁꯤ ꯈꯪꯗꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕ ꯈꯪꯅꯔꯝꯃꯅꯤꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯀꯦ ꯁꯤ ꯑꯣꯟꯂꯤ ꯑꯦꯛꯁꯤꯂꯔꯦꯇꯔꯒ ꯕ꯭ꯔꯦꯛꯀꯅꯤꯀꯣ ꯌꯥꯎꯒꯗꯣꯏꯁꯦ ꯁꯤꯗꯩꯗ ꯀꯣ ꯑꯗꯩ ꯒꯤꯌꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯁ ꯌꯥꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯇꯣꯃꯦꯇꯤꯛꯀꯤ ꯃꯑꯣꯡꯅꯤ ꯁꯤꯁꯨ ꯍꯥꯐ ꯑꯣꯇꯣꯃꯦꯇꯤꯛ ꯍꯥꯐ ꯃꯦꯅꯨꯋꯦꯜ ꯍꯥꯏꯕꯗꯨꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯌꯥꯎꯔꯤꯁꯤ ꯒꯤꯌꯔꯁꯤ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯇꯦꯠ ꯑꯃꯗꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯇꯤꯜꯇꯦꯠ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯂꯦꯁꯀꯣꯄꯤꯛꯇꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯨꯝꯃ ꯌꯦꯡꯉꯁꯤ ꯃꯅꯤꯡ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯁꯤꯀꯣ ꯃꯅꯤꯡꯒꯤꯁꯦ ꯑꯗꯨꯝ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯕꯗꯧ ꯇꯧꯋꯤ ꯌꯦꯡꯁꯤ ꯁꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯁꯣꯐꯇꯦꯁ ꯂꯦꯗꯔ ꯔꯦꯞ ꯇꯧꯔꯦ ꯁꯤꯗ ꯁ꯭ꯇꯤꯆ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯁꯤ ꯑꯉꯥꯡꯕꯅ ꯐꯖꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯔꯇꯦꯟ ꯌꯥꯎꯔꯦꯀꯣ ꯁꯤ ꯌꯥꯝ ꯐꯕ ꯐꯤꯆꯔꯅꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯇꯤꯟꯇꯦꯠ ꯇꯧꯕꯗꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯅꯞꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯦꯒꯖꯤꯟ ꯀꯩꯀꯩ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯦꯟꯇꯔꯗꯁꯨ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯁꯤ ꯊꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤ ꯂꯦꯗꯔ ꯍꯦഡ് ꯔꯦꯁ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯩ ꯀꯥꯈꯠꯂꯛꯀꯦ 3D ꯃꯦꯠꯅꯤ ꯁꯤ ꯌꯥꯎꯔꯤꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯏꯗꯁꯨ ꯌꯥꯝ ꯀꯟꯅ ꯍꯝ ꯑꯣꯏꯕꯗꯤ ꯑꯣꯏꯗꯦꯀꯣ ꯃꯥꯏ ꯃꯈꯥꯏ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯑꯗꯣ ꯁꯤꯗꯤ AC ꯚꯦꯟ ꯃꯅꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯅꯤ ꯃꯅꯤꯡ ꯐꯝꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯑꯗꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯁꯦ ꯑꯗꯨꯝ ꯄꯤꯔꯦ ꯁꯤꯗ ꯀꯩꯀꯩꯅꯣ ꯍꯥꯞꯄ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯌꯦꯡꯁꯦ ꯑꯁ ꯊꯣꯡꯒꯤ ꯁꯥꯎꯟꯁꯦ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯍꯨꯛ ꯌꯥꯎꯔꯦ ꯂꯥꯏꯠꯁꯤ ꯂꯩꯔꯦ ꯁꯣꯝꯗ ꯀꯔꯇꯦꯟ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯀꯣ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯝ ꯃꯅꯤꯡꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯩ ꯇꯨ ꯃꯅꯤꯡ ꯑꯩ ꯁꯤꯒꯤ ꯅꯤ ꯔꯨꯝꯁꯦ ꯃꯃꯥꯡꯒꯤ ꯁꯤꯠꯇꯣ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯅꯤ ꯔꯨꯝ ꯐꯖꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯦഡ് ꯔꯦꯁ ꯍꯦഡ് ꯔꯨꯝ ꯁꯤ ꯌꯥꯏꯀꯣ ꯑꯗꯨꯝ ꯐꯖꯅ ꯂꯩ ꯃꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯐꯝꯕ ꯌꯥꯅꯤꯀꯣ ꯑꯩ 5.910 ꯑꯦꯚꯔꯦꯖꯅꯤ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯐꯤꯠ 6 ꯐꯤꯠ ꯐꯥꯎ ꯐꯖꯅ ꯐꯝꯕ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯌꯥꯅꯤꯀꯣ ꯑꯗꯨꯅꯤ ꯁꯤꯅꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯁꯤꯠꯀꯤ ꯀꯝꯐꯣꯔꯇꯦꯕꯜꯁꯦ ꯔꯨꯝꯁꯦ ꯑꯗꯨꯝ ꯃꯤ ꯑꯍꯨꯝ ꯐꯝꯕꯁꯨ ꯑꯗꯨꯝ ꯐꯖꯅ ꯐꯝꯕ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯏꯠ ꯑꯣꯏꯔꯣꯏꯀꯣ ꯐꯝꯃꯒꯁꯨ ꯈꯔ ꯈꯤꯇꯪ ꯌꯨꯝ ꯈꯔ ꯇꯧꯅꯔꯒꯁꯨꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯅꯤꯡꯒꯤ ꯁꯤꯠꯀꯤ ꯍꯥꯏꯕꯕꯨ ꯑꯗꯣ ꯃꯅꯤꯡꯒꯤꯁꯨ ꯁꯤꯗꯩꯗ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦꯀꯣ
sida khut paibam si leire adum yengda premium oi gari se aduga gari sigi magi khoigi ground clearance se dum wange ko si my ground clearance 204 mm gi sang ma lai aduga my dimension ju dum ai screen dum hapsaramage ko gari sigi matangda adomna khangbiningba information details khangingba lairaga su ai screen da phone number contact number hapsaramge showroom gi ko asida dum contact tawbiro aduga dum details khangbibe yagani ko adunga sigi di side some video solution jarage gari thong matamda seat belt soy soy dona pabiu aduga gari masa thorgna helmet soy soy dona upiu harga soy some solution jarage ko